Hello, I give him Boboy na may rakpam. Nahanam pumas the sorgi wapau tana bugida maglak piba and sigida magatagatari. Agi prathnadi, Mahakna tagli ba wapau and sigima palna, Isor buhenung shiva, Amasung Mahaki me, Aduga Mahaki singlu buhenung shiva sini. The Mahakna Nahakin from the Nolukchoning badudi, Nahana tagli ba wapau asina. Nahanaki singlup the pipam tokpanaki commitment, Amasung Nahaki singluki luching missing in makapon pam tokpa adugi mahutisil bigan. Adu wapau sigima palna. Nagising lupa hinanung siba, nagising lupa luching musing hinanung siba, adu quite maruoina, isori matik mangalig na maghingba punsi da chakot pa adu, eki prathanani. Ibang umaki wapau, taminas. Sorry, give from the mating, you see? Pratnados. Sorry, the eikhoigi palms and eikhoigi sore. Nahakna nahaki wahay sigim panik with the wangang view. Christagi mamal. Christagi ning tizaba. Probably could make some would be. Nahaki wahay sigima pala. Eikhoigi Thajabasa ni mating pang biu. Eikhoigi bu nolughan biu. Eikhoigi pap singut biu. Nahaki ning bhena make singhan biu eikhoida. Nahaki pangul chuna make singhan biu. Probably could mating pang biu. Hak mating pang biu. Jisu Christ giving an easier. Amen. Nasi numita eikhoina makata na nariba mamangin umazin eikhoina nainaba hokraba mark pundu taraga marigi pada amandagina taraga mathoi phawbada eikhoina nainaba hokraba Christagi mamal naidraba mamal adugi ani suba tangkakni. Now mamangi haptagi mapumoy warolga kena bakrem to late amungana ningsingake mamangi. So mark panduk taraga marigi amadagina taraga mathoi phawbas da haina phonari bhiram se asisini. Thajabasa Jisu Christa khaktana eikhoigi khaakchindaba khurumba phangbada matik chai. Maramdi Mahakna pumnamaktagi mamal ehen helli. Believers or Christians, only Jesus deserves our wholehearted devotion, for His worth surpasses all. So, aduna eikoi yengba haukhre mamangi haptada eikhoina ukhibadu miyoi kangrup ahum ne eikhoina yengkhibadu. Now, amugana hena maik sengna bagidama eikhoina hojik leise Jisu Christagi maki punsigi loslakpa matang ne Jerusalem dane ama chapter 13 da pandup taraga humdoida chorpol gi chinga du ma gi sebok sing adu da tambi lakada ba awanang sing aduga man anirak sing lakada ba gi matang adu da aduga hairi ba du ma gi sebok sing da man tatna ha ba du kari oina ba gi da mak michel khang na ba gi da mi pai da na ba adu michel khang na ba gi da mak aduga si ba phaw thaja bi ya oina ba gi da mak na adugi matang man ta mi bi lor matang da Bethany da lai Bethany de talk about verse 14. Numit nong makalakana ma phagani. Numini matung ma soden sigani. So Golgotha da man sigido magi matam do yamna nak matam ne. Magi punsi loslak pagi matam ne. Yamna arumba matam ne. Chapter 14 amasung 15 se park matam da adu ekoina amasung nenak matam da adu ekoi umineba phangani. Adu basigi matam masada eikoina mamang chapter 14 verse 1 ding 11 phau badu da kanglup ahum ekoi uba phangre. Adu haiba kanglup ahum adu karamba kanglup singno haina haiba bataga Jisu Christ gi mamal khangda mi sing. Ningsing bra ayang na mamangi sandegi wapa wahang ahum na hodoki bada. Nangon Jisu si mamal kya miyam bage. Ahan buhang ne. Adu nahaki punsida haiba mamal adu ga changdam na ba yaba kare lebage.
ahum subadadi Jisu Christ dagi hen mamal yamba nahaki punsida kari lebagna wahang ahum dun maramdi asigi jaga asida mark na utna bu honner si Christ gi mamal nai leba mamal adune aduga aikoni yengbo oiba taragadi harib ngasi numit aikoni yengminagadre nupi maming pandaba nupi asing matang aikoni yengminakador ribase verse 1 ga 2 ga amasung verse 10 ga 11 ga ani gi karaktane Amaram thai oiba taragadi mark papo oiba taragadi sandwich adum uba phangni mark ki sandwich amana kana Jisu Christ hana bhona ba amana kana Judas Iscariot Jisu Christ yon thona bi damakta achaba tanja thiraga leba adugi maraktu da leise kana no maming bandaba nupi karam nupi Christ da ma ki khaakchindaba khurumba pi nupi Amaram the hype oiba target ekhoi mamangi nomaising the ukhrib myo kanglup ahum du hana hamdi kana kana no makhoi do hen hai khib du kana mamangi nomaising ekhoi yeng khib myo ahum du Jisu Christ gi mamal masa kangdaba mi sing ne Jisu Christ gi makhoi na khalliba makhoi na oiriba makhoi gi punsi ne hena mamal yamba gum da kan mi sing karmai u yeng mina ki adu ekhoi verse 1 amusung 2 du uba phang khib kangbu du kana hana hamdi de athoiba purohit sing amusung wai thing oja sing Asing bagidi lakadauba masiha adugi pau pu missing oigadobani adubu masiha dumag hatnaba khuzul tharang lang missing ni This first group they ought to be the proclaimer of the coming Messiah but they are the one who are plotting to kill the Messiah Mamdi karigi Makoi aningba pam amasung makoi mingset khudimok sing du Jisu Christ the Lord mingset chatkra Ani shubadati Seboxing. Karma seboxing. Nupi sina, Jisu Christ the Tao do hype matam da quadi harao do seboxing. Aduna kadami, sawe. Nupi thin che. Mahaki mapubu sebata matam da harao do seboxing duna. Sebata mi do saw. Kari de maktan. Am nupi do na taw taw ngasi ni so ekho yeng nya kani. Nupi do na taw riba tabako do. Seboxing do na amata taw nate. Tawusu ngamda makoina khandaba chang adu hena wang makoina tawbu ngamba chang adu hena wang nupi sine tawre aseng bagidi kari opam thokno nolupada nupi du thakapam thokne aduga nupi du gi tamjaraga makoi gi mapu adubu thawal japam thokne adubu kadai makoina sawe thina che ahum subade kana Judas kari kana mas Jerusalem exam padagi chapter 12 from chapter 13 Making a bab darwin, Jisu Christ chapter 12, Jisu Christ matak the lakwa mag, yek na basing, mabu land but tana moy mang the talk pang I think we have a target in Makoigi, yek na basing adu dagi, kanana bagi damak the diet the logo the siboxing adugi maraktagi amana Makoigi mapudu pithok na bidam the hona bunupan. The one who should protect their master is the one who is seeking time to betray his master. Kari kita makan tu kudu makan tu. Jisu Christ mamal pasna kang de. Jisu Christ mamal pasna kang de. Nama yang mana de? Mau kan? Namun Jisu mamal kami amage. Nanga masuk mana Jisu Christ mamal kami amage. Now, I say, I couldn't get the rubbish in my pump. I need to get in verse 3, the 5. Jisu khaktana, eikhoigi, khaakchindaba, khurumba, phangbada matik. Or, Jisu khaktana, eikhoigi, khaakchindaba, khurumba matik. Only Jesus deserves our wholehearted devotion. Verse 3, the 5, adu the yangs. Look higher, but say, I said, the maming bandaba. Nupi asina taru thabak asde ekhoi ugani verse 3 do da asigi nupi se Bethany degini now maming pande now John na desi Mary ni hain ha karamba Mary Martha ki mana nupi Mary Lazarus ki masimana Mary Adubu mark na adugi maming palam de adugi maru obido ekhoi yeng minagani adusu ekhoi yeng minarakani the higher nupi se Bethany degini aduga higher nupi se
Simon Gium the lie. Adu Maham the Mocoin to Nupiamana, Mamal Yamnava Manam Nungshiva, Narkit How Hapa, Alabaster, Nungpu, Amapudana Laglame. Adu the Puliba sings Seboxing Maru, or probably a Kusti Tunglamba, Parkrava, Simon Jisu Christabu, Sakau Baginundang, Numidang Gimatam, Aduden. I don't know how Mamalyam Tangba, Narkit How, Mana Puraglai, Mamal Adukimatic Tang. Now, Asigi House, India Katang Pangwa Town. Adu Asigi House, Aduki Mamal Adu Seboxing, I don't know how to do Adum Ubudum Pong. Dinari Chahum. Now, Mamang the Equicary, I say Dinari Chahum say Chahi Magitolo Nebra. I'm on the highway Batarga, Hosiki Mamal the young boy Batarga, Asigi Taugi, Tauki Mamal say, Lak Kungunito Kungo whom do Mupi Mamma. Now, question Chahi the Lupa Lak Kungunito Tan Bakanam to the house. There was one in Paptas. Chahi Amada Pangadu Tolo, couldn't work sing the Mamal gets up man of a town. I look at how the poor guy. I look at Harvard how the Alabaster Ginum Pudu, poor Aduka the Winupidna. Hang dog at the man highly say to guide. Amukan Siznaro, Adugi, Numpudu. Aduga, Amukana Tau out to the Tamoda Monge, manages to cruising Makok Matata. Hey. Silent Asigi Tause, Mamma Yamakatanate, Mamma Yam is in Mamma the Zulator. I do probably Asigi Tause Makogi Imung Manungi the Makti Yamna Maru over Pochakamus or Masuya. Suronda Adum Tangtarap, Makogi Imung Manungi the Makiamna Maru over Porama. I do Asigi Tause, Ma Asi the Sinna the boy Batargasu. Maki Punsina Kudong Tiva Tarmatamda Asiki House, Yon Topomatam, the Magi Tungi Punsido. Amasung Magi Tungi Punsi, the Mapam Kanga of a town as a house. At the harbor, Kuding Maxing, the man is Chrissaki Mapam the Puraklaga, Haidoe. I'm on the highway Batargade, what portion of Aman High Baduma, assuming I'm Ninkies and the man high. Asigi Nupis and Asigi House Man Jisu Christa the Haidhamatamda, Mang Haidari the Mahaki Punsi Apumba, Haidhavagat money. Maki Tungi Punsi, Maramdi Adugi Taudo, Yolaga Magi Tungi Future Security, Lady Bapochak Amane, Adug Mamal Yam Nayame, Adu Yontokumatam, the Chahi Ama Tabak Tauduna, Charaga Labor Yaba, Adug Yamna Nungaiba Pigadova, Yamna Security Pigadova, Aduga Magi Tungi Punsi, Lepangadova, Adugi Pochak to Mahal, Jisu Loinama Kaidoe. When this woman poured out this oil, she poured out her future and her security to Jesus. Aduga asigi thabak se asde ekoina uba phangli base nupi aduna Christian ngonda leiba hainingai leitaba harauba amasung tawima masa khangba dune. Now, I couldn't to one mapam the gi and matam the nupi asigi the magda kari to be crake hain have the kangbagam the Christian. I couldn't John the Ubapang marry the Obatarga, the Mark Kangi. Jisu Christ the Mark, see the Mokta, we better Mark Kangi. See River Lazarus in the hand because Jisu Christ. Harry Mary Sini, Martin Tabakana singing, Madame the Christa, Boo, Kalaga Christi, Concada, like the Christagi, Wahita, the Christagi Mark and Napki when you pee the Sign piece. Christian the market, the Magato, we would have the Mark Kang Banupiamane. Aduna Christian market the Magato, but Tabak Aduga Maki Punsiga, Aduga, Mangon labor, Mahaki, Hanaleba, Mamal Yamba, Ochak Adu, Christagi upon the Pitokma and Mount Pamu late Amasung, Mangonda, khaakchindaba Amata late. Mahakna was a khaakchindaba, khurumbagi, Masakatune. Adu Harba khaakchindaba, khurumba, Kanamtan among the Illubanate, Kanamtan among the Townam with the high Benate, Kana Amatan on the plodding of Semakando, eikhoigi Mapu, Simon Gim the Laigatori, the Lao of the Taudo, Kanamtan high Benate. Kramana, I see the reaction, Sidum, young one of the Kudu makes and them conquering.
ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯅꯨꯄꯤꯁꯤꯅ ꯃꯥꯒꯤ ꯊꯃꯣꯏꯗꯒꯤ ꯈ꯭ꯔꯤꯁꯇꯅ ꯃꯥꯒꯤꯗꯃꯛꯇ ꯇꯧꯕꯤꯔꯕ ꯊꯕꯛ ꯑꯗꯨꯒꯤ ꯃꯄꯥꯜꯅ ꯑꯃꯁꯨꯡ ꯃꯍꯥꯛꯅ ꯈ꯭ꯔꯤꯁꯇꯕꯨ ꯈꯪꯖꯕ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯥꯒꯤ ꯅꯤꯡꯊꯤꯖꯕ ꯑꯃꯁꯨꯡ ꯃꯥꯒꯤ ꯐꯖꯕ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯃꯁꯨꯡ ꯇꯧꯕꯤꯃꯜ ꯈꯪꯕ ꯑꯗꯨꯗ ꯃꯍꯥꯛꯅ ꯈ꯭ꯔꯤꯁꯇ ꯂꯥꯛꯇ꯭ꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗꯒꯤ ꯑꯩꯒꯤ ꯄꯨꯟꯁꯤꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯃꯜ ꯌꯥꯝꯕ ꯈ꯭ꯋꯥꯏꯗꯒꯤ ꯃꯃꯜ ꯂꯨꯕ ꯄꯣꯠꯁꯛ ꯑꯁꯦ ꯈ꯭ꯔꯤꯁꯇꯗ ꯄꯤꯗꯅ ꯀꯅꯥꯗ ꯄꯤꯒꯅꯤ ꯑꯗꯨꯅꯤ ꯃꯥꯒꯤ ꯋꯥꯈꯜꯁꯦ. This is a very premeditated plan by this woman. Somehow, she kusi tungba Simon gyumda Jisu Christ lakan nungdang chak ni ma khange. She must be looking for. Maram dekho chapter 11 da ubudo kan Jisu Christ da lai da Bethany digi chathok chatsin adum taru do man. So she must be searching where she can meet her master. Magi Prabhu, Magi Mapukra Tenazeraga, Mangonda, Hainingai later Ikai Kumna Bagaloinaba Khurumba, Hainingai later Khaakchindaba Bagaloinaba, Tobim Masak Kangbo Utna with them at Mawaka to Maramane. How do you hire Bessy? Katopoga Yawa, Khaakchindaba, Christabu Nungsibagi. Christabu Thagatpagi, Christabu Ningzabagi, Adugi May Aduna Chak Paduna Tanba, Tamoy Apumbagi Oba Kurumagi Sapam. This picture simply is a picture of sacrificial devotion, wholehearted devotion with all consuming passion for Jesus. Asing nupisina Jisu Christ da adugi ahing da adugi nungdang da mana taru thabak da chumena khanbra. She didn't care actually. Mina kari haina ni kana lairam gani she didn't care. She was ruthless in that sense. Aigi Prabhu da ai pisin gani. Meaning haning hai boy batarks. Khaning bakan boy batarks. Manta je chumra. Kari khale. Of course, chumene koi khan gani. Adu bise boxing adu mana khande. Mani makoi gi reaction do. Makoi nupi aduna haiba thau do haithaba matan makoi mark to bathabu to verse 4. Makoi kharandi makoi mark yaninda duna. Amagamaga hainare kari gidamak ta Mahakna manam nungsiba thawasi manghalli bano si nupidu nadi kari no khaakchindaba galona Christa gidamak tauba achauba aduga khurumba thanba haraubuna thanba thagatna thanba taubimal masak khangmana thanba adugi thabak amane adugi maong amane adu magi seboksu singna kari khale manghalli ni mana tawida. Here's one very good observation for us. Thajabasa khoi gidamak yamna afab observation. Aikoina Jisu Christa gi tung inba matamda Aikoina thajaba amoina magi punsi hingba matamda Ibungo mang nangam sungai gidamak tobikraba thabak adu mayek sengna khangduna adugi mamal adugi lamba laitabadu khangbagi mapalna aikogi punsi apumba makbu khurumba galona makbu thagatba galona makbu nungsiba galona adugi mai chakpaduna thajaba yaba maongda mahaki tung ilakpa matamda thagatpa khaktana te khoina phanggadise ayet pasudum phangane. When we serve God with faithfulness, all giving, devotion, sacrificial life, we will not only get commendation, but also criticism. Thajabasa Christian ki punsi khudimak singda khubak phu gi haiba mat leite. Adu irony di kari no asigi live reaction asigi criticism se kanam ta dagi natte chahi ahum kharai hena Jisu Christ le minaraba Jisu Christ ga chaminaraba Jisu Christ ga chaminaraba Christ ga angak pathabak sing ukhrab mokoi masana su phangjaraba simok sing dagi Thajabasa Christian amagi punsi hingba matamda yaithaba amasung criticism lakadoriba khudimak sing se mapanai khakta nate shorkhang deba
imung manung dei khaktang oi isor khangdaba marup sing dei khaktang oi isor khangdaba kar laikai de ki khaktang oi isor khang haina laikrab mi sing gi marak de adum lakani adu oi badar de kar mana lep ko doino asigi paudam se dum yeng matamda this woman did only one thing. She just gazed upon Jesus. That's it. Asigi nupi sina mangonda haribu khudimak sing aduda hoi ma pakat pa pharam gani kaino hari se khalambe adubu she was at Jesus' feet. Jesus Christ gi makong makha ni manan lai. Ta adu bisila na sing asida moina khali se manghal le sini ma amang bani asida lal se kana no nupi sing sina te tu se bok sing sini kar mai khangi mani nupi sing tar bithabak se Jesus Christ the high atang ma thau do haithaba matam man tar se manghan banate Jesus Christ the high atang ma thau asidagi hena mamal yamba Christian isor leiba ngamgadre koina isor gi mamal leibra Christ isor ne Isor gi mamal leite boy batargadi isorna magi papchen ba mising bu kanbina ba gidam ka sibina ba laktuna sibira ga humni subunu mite hingalaga magi mising bu aran ko bampi na ba gidam makta haujik su hingbiri ba Krista mamal kam yam gani adu bijile now sing Krista asi akona mathi pandu taragum le padani phumngam sung ni putaruk to uba phangba mamal yamba mani gi nung adune nupa aduna kadore hairiba mani adu leiba lobuk adu mana khangab matam magi leisba loina mak yontholaga mana mafam adu lowe mising apang mon hagadra of course magi imnung nupi angang angaw na hagadra of course khalage adu gi nupa adu sen pai nupa ne mamal yam mani am lay have mafam amama khangi magi nupina khangde magi imnung kya thoina khangde out of nowhere lai koi lanthum lone mo yonda we yar asigi low si low na bi damak kare wang hangamuni akhoi kai de lay diba icha ga gina kamain tauba akhoi gi future na kari wakal taro ga everything im ga dugmi I could have prayer of confession to Supakiba, Philippians chapter 3, verse 8 to the English. Christi ki mawasi kaya kimta kiyamana. Philippians pandu ahum. Danipan. Paul na kariya. Tasina mga ay gibong o Krista Jisu bu kang basi kway dagi athoy ba oy ba maram na ay na pot pumnamak amang ba ni haina sing thanare. Ibong o gida magpot pumnamak mang ba du ay na khang du na si pot mang ba matamda hallelujah hagi do kanam te leite tungi punsi mamla ba matam du Krista gi tungin mana maram oiraga adu har adu khudak adu chonka do mi amata leite awa pa khang gani Krista gi maram gi damakta thabak tatlakpa matamda Krista gi maram gi damakta phangingba phangakta matamda Krista gi maram gi damakta imung manung sing inthorak matamda Krista gi maram gi damakta maru mapang sing thadorak matamda Krista gi maram gi damakta leiba ming khudimok sing loinamak manghan gi matamda sing mang gi matamda awaba khangani pol adumak tawe adu look at what he says aina potpun mak phunam ba por kum sing thana sare masi aina Krista bu phangjaba ngamnaba adu Krista da leiba phangnabani you see Karamba Paul or Sigi Paul say how do you matter to the Papa over chapter 3 do that verse 5 tagi Nipani Suban Numita Unkakpa Israel gi macha Benjamin gi salai Hebrew singi Hebrew while yatangi married the Pharisee Tawaya gi maram the higher with sing po neighbor while yatangi matungina Dharmasan gi married ashoiba laitaba Gamaliel gi satra Sanhedrin gi makok so said Sanhedrin the yawba nupamne yam wang na dharma chen ba khaktana tana ikai khumna ba nupamne adu Krista bu phangna ba Krista bu khangna ba aduga harba hiram khudimus mangon gi loina mang mang ki matam aduga oba ma khang ba of course ma khange Jisu Krista gi isor gi mising na ha ba jiu ma sa ma oba mayam khange adu khudimus ni mana kai hai khuding mak sing adu ai hang na Krista bu phangna na ba aduga kare tawna na ba
Christopher Phonam Kudimuk sing I had a tunam, but I had a sing now. Other scenery white tunam, high wide, Yam the Pazaba wine, Amurum the high boy batargade among ba. Komutu labor among ba. Other man hires. I don't know mang Chris Maram, of course I mang. I wabra, hoy, why? Other Paul, calculated. Came the candy. Other sing to among Matane. And the Kudimuk sing no Pibangam Lloyd over Christa in a bang. Kudimuk sing I'm on the Pibangam Lloyd over Christic in Nintis of Mahakna Uze. I don't know, there is a land. Nupi na maki punsigi apumba amasung maki nungai ba khuding maksing maki tungi punsi da mapun nungai ba pido pochak do Krista loni mag haidok pa matam mangan banate adu phangba da matik chai Krista adu ga haiba punsi sina ta thaja bai khoidagi ibungo Mahakna magi tungin krabasing dagi Mahakna asa ta punsi da amde phone romi punup tarag ni thepad amadagi ani da kare ha maramadun hechile nausa Nakuna nangi hakchangbu isur pelhanba irapur na kana gi damakta ai hangni sori chanbi makhai mapan khoi buni jeri masi nakhoi gi thawai gi oiba thogal ni taibang pan masi mutung in basa ong logun adu isor gi aningba aphaba ayaba adu karino haiba mayek singna khangduna nakhoi gi pukning na honba gi mapana nakhoi sa ong ontho Mama said, Nupi is in a eikhoigi ipam the Udliba, Ajo Pandama or Ribase. Remember the target to put Amazon another pole and a Thajabasa sing the hive or head. I hingba, a singba, Amazon is sure and Irapot Amoy. Irapot high secretary. Yarporki the Magda cut crab pot adu Amukhana, Tasan Bamatrate. Mahaki the market. Maram the Adugi the Magda Equibu can be. Adugi the Magda Equibu, Tongan and Tamlavan. I don't know how the physical housing. Nasing with I see Wangs like we walk those. Christa the khaakchindaba laitaba khurumba si pibada. Nangamus maybe calmly was secret in a cookie punsida. What is stopping us, you and me, from giving this wholehearted devotion to Jesus? What is stopping us? Karina na kayo calmness. Christa khaktana eikhoigi khaakchindaba khurumba phamgbada matik ja eikhoi nate tabang pan basida lekraba kana amatana amasung kari amatana adugi khurumba makhurumba du phangbada matik ja de eikhoi sadagi hawrak Makatas, verse 6 to 9. Jisu na mangon da piba khaakchindaba khurumba du singthane. Atay amatana singthana drabas. Aduna kana verse 6 to 9 de uba phangise. Jisu na mangon da piba khaakchindaba khurumba du singthane. Atay kana amatana singthana drabas. Jesus commands wholehearted devotion even when no one does. Jesus commands wholehearted devotion, even when no one does. Haibadang wakal taroging sa nupi do. Hayre. Sibok singa do na yaring da mo mar katang haiber na verse 5 kilos lag kato nupi do chay. Kaman chay me. Kay nang toy da. Kay natil ay do toy do. Nang kay khang no toy do. Mangal legere no. Nupi do hiram go mong sing habidang wakal khalaga yang adu ga si eikhoigi punsa kari suwate mangin mangin so ahana hairam adu amuhon eikhoigi damak asi punsi se hing matam da hair se kari no hair ga adum tab mi sing su dum yaram bible baw yam ni henjelun church ka yam ni henjelun Christian no yo yam di henjelun hing da bi yadaba punsi le Adusu kaudo pay.
ꯊꯧꯒꯜ ꯇꯧꯅꯅꯕꯒꯤꯗꯃꯛꯇ ꯂꯥꯛꯄ ꯃꯤꯁꯤꯡꯗꯁꯨ ꯀꯥꯡꯕꯨ ꯈꯔ ꯑꯃꯗꯤ ꯀꯩꯗꯧꯋꯦ ꯀꯩ ꯀꯥꯟꯗꯣꯏꯅꯣ ꯑꯗꯨ ꯇꯧꯔꯒ ꯍꯣꯏ ꯊꯧꯒꯜ ꯇꯧꯅꯤꯡꯉꯤꯕꯗꯨꯕꯨꯗꯤ ꯐꯩ ꯑꯗꯨꯕꯨ ꯑꯗꯨꯒꯤ ꯃꯍꯨꯠꯇꯗꯤ ꯊꯧꯒꯜ ꯇꯧꯔꯒ ꯏꯃꯨꯡ ꯊꯥꯒꯅꯤ ꯀꯥꯏꯗꯗꯤ ꯑꯣꯏꯔꯣꯏꯗꯕ ꯋꯥꯅꯤ ꯑꯩꯈꯣꯏ ꯏꯃꯨꯡꯁꯦ ꯌꯦꯡꯉꯨ ꯅ ꯑꯗꯨꯒꯤ ꯀꯣꯃꯦꯟꯁꯤꯡꯗꯣ ꯄꯥꯁ ꯇꯧꯕ ꯃꯇꯝꯗ ꯏꯁꯣꯔ ꯈꯪꯗꯕ ꯏꯃꯥ ꯏꯄꯥꯗꯒꯤ ꯏꯃꯨꯡ ꯃꯅꯨꯡꯗꯒꯤ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡꯗꯒꯤ ꯑꯣꯔꯁꯦ ꯏꯚꯟ ꯆꯔꯆꯀꯤ ꯃꯅꯨꯡꯗꯒꯤ ꯂꯥꯛꯄ ꯃꯇꯝꯗ ꯀꯥꯡꯕꯨ ꯈꯔ ꯑꯃꯅꯗꯤ ꯃꯈꯣꯏꯒꯤ ꯊꯃꯣꯏꯗ ꯑꯐꯕ ꯋꯥꯈꯜ ꯑꯩꯈꯣꯏꯕꯨ ꯅꯪ ꯑꯃꯁꯨꯡ ꯑꯩꯕꯨ ꯐꯍꯟꯅꯤꯡꯕ ꯋꯥꯈꯜꯗꯒꯤ ꯂꯥꯛꯄ ꯁꯤꯡꯁꯨ ꯑꯗꯨꯝ ꯑꯣꯏ ꯈꯨꯗꯤꯡꯃꯛ ꯑꯗꯨꯒꯤ ꯈꯨꯗꯤꯡꯃꯛꯁꯤꯡ ꯐꯠꯇꯕꯗꯒꯤ ꯑꯣꯏꯅ ꯍꯥꯏꯕꯗꯤ ꯂꯩꯇꯦ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯈꯪꯒꯗꯕꯁꯦ ꯀꯩꯅꯣ ꯍꯥꯏꯕ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯏꯁꯣꯔ ꯈꯪꯗꯕ ꯑꯃꯁꯨꯡ ꯊꯋꯥꯏꯒꯤ ꯅꯠꯇꯕ ꯃꯤꯁꯤꯡꯗꯒꯤ ꯑꯗꯨꯒꯨꯝꯕ ꯋꯥꯈꯜꯁꯤꯡ ꯂꯥꯛꯄꯒꯤ ꯆꯥꯡ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯋꯥꯡꯉꯦ ꯌꯥꯗꯕ ꯇꯧꯗꯕ ꯌꯥꯗꯕꯒꯤ ꯇꯧꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯣꯏꯗꯕ ꯌꯥꯗꯕꯗꯒꯤ ꯑꯣꯏꯕ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯗꯨꯒꯨꯝꯕ ꯃꯤꯁꯤꯡꯗꯒꯤ ꯏꯁꯣꯔꯅ ꯑꯄꯥꯝꯕ ꯄꯨꯟꯁꯤ ꯑꯁꯤꯗ ꯈꯥꯛꯆꯤꯟꯗꯅ ꯍꯤꯡꯉꯛꯄ ꯎꯕ ꯃꯇꯝꯗ ꯌꯩꯊꯨꯔꯛꯀꯅꯤ ꯗꯤꯁꯀꯔꯦꯖ ꯑꯣꯏꯕ ꯃꯔꯝ ꯑꯗꯨꯝ ꯂꯥꯛꯀꯅꯤ ꯅ ꯑꯩ ꯏꯁꯣꯔ ꯈꯪꯗꯕ ꯃꯤꯁꯤꯡꯒꯤ ꯃꯇꯥꯡꯗ ꯑꯩ ꯍꯥꯏꯅꯤꯡꯗꯦ ꯑꯗꯨꯕꯨ ꯏꯚꯟ ꯈ꯭ꯔꯤꯁꯇꯤꯌꯟꯒꯤ ꯐꯦꯃꯤꯂꯤꯅꯤ ꯍꯥꯏꯅ ꯂꯩꯈ꯭ꯔꯕꯁꯤꯡꯒꯤ ꯃꯔꯛꯇꯁꯨ ꯈ꯭ꯔꯤꯁꯇꯤꯌꯟꯒꯤ ꯐꯦꯃꯤꯂꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯅꯤꯡꯈꯥ ꯇꯝꯒꯗꯕꯁꯦ ꯀꯩꯅꯣ ꯕꯥꯏꯕꯜ ꯄꯥꯕ ꯔꯥꯏꯠ ꯑꯩꯒꯤ ꯏꯆꯥꯅ ꯑꯩꯒꯤ ꯏꯃꯨꯡꯗ ꯃꯥꯅ ꯇꯧꯒꯦ ꯍꯥꯏꯕ ꯇꯧꯕ ꯃꯇꯝꯗ ꯀꯅꯥꯃꯠꯇꯅ ꯌꯦꯠꯂꯣꯏꯗꯧꯕ ꯈ꯭ꯋꯥꯏꯗꯒꯤ ꯍꯔꯥꯎꯗꯧꯕ ꯊꯕꯛꯁꯦ ꯀꯩꯅꯣ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥ ꯑꯣꯔ ꯏꯆꯥꯅꯨꯄꯤꯗꯨꯅ ꯕꯥꯏꯕꯜ ꯄꯥꯔꯒ ꯂꯩꯕ ꯑꯗꯨꯕꯨ ꯑꯩ ꯈ꯭ꯔꯤꯁꯇꯤꯌꯟ ꯐꯦꯃꯤꯂꯤ ꯈꯔ ꯑꯗꯨꯝ ꯈꯪꯉꯤ ꯃꯆꯥꯁꯤꯡꯗꯨꯅ ꯕꯥꯏꯕꯜ ꯄꯥꯅꯅꯕꯒꯤꯗꯃꯛꯇ ꯂꯣꯠꯅ ꯄꯥꯕ ꯃꯔꯝꯗꯤ ꯎꯕ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯃꯃꯥ ꯅꯠꯇ꯭ꯔꯒ ꯃꯄꯥꯅ ꯆꯩꯔꯛꯀꯅꯤ ꯍꯥꯏꯅ ꯀꯤꯕꯒꯤ ꯃꯔꯝꯅ ꯃꯔꯨꯑꯣꯏꯅ ꯈ꯭ꯔꯤꯁꯇꯤꯌꯟ ꯏꯃꯨꯡꯁꯤꯡ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡꯗ ꯑꯩꯈꯣꯏꯒꯤ ꯏꯆꯥꯁꯤꯡꯗꯨ ꯃꯇꯧ ꯑꯗꯨꯒꯨꯝꯅ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡ ꯁꯦꯝꯒꯠꯄ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯑꯗꯨ ꯀꯤꯅꯤꯡꯉꯥꯏꯅꯤ ꯕꯥꯏꯕꯜ ꯍꯦꯟꯖꯟꯅ ꯄꯥꯈꯤꯅꯤ ꯕꯥꯏꯕꯜ ꯍꯦꯟꯖꯟꯅ ꯄꯥꯕ ꯑꯣꯏꯇꯥꯔꯒꯗꯤ ꯏꯁꯣꯔꯒꯤ ꯍꯦꯟꯅ ꯈꯪꯉꯤ ꯊꯋꯥꯏ ꯍꯦꯟꯖꯟꯅ ꯌꯥꯎꯁꯟꯈꯤꯅꯤ ꯑꯗꯨꯒ ꯃꯥꯅ ꯃꯉꯣꯟꯗ ꯅꯨꯄꯤꯁꯤꯗ ꯂꯥꯛꯏꯁꯦ ꯃꯥ ꯀꯔꯝꯍꯥꯏꯅ ꯂꯩꯔꯝꯒꯅꯤ ꯑꯩꯅ ꯁꯦ ꯊꯧꯒꯜ ꯈ꯭ꯔꯤꯁꯇꯒꯤꯗꯃꯛꯇ ꯊꯥꯖꯕ ꯊꯧꯒꯜ ꯇꯧꯅꯅꯕꯒꯤꯗꯃꯛꯇ ꯋꯥꯈꯜ ꯇꯧꯔꯤꯕ ꯃꯤꯗꯨꯗ ꯆꯪꯁꯤꯜꯂꯒ ꯀꯤꯍꯟꯕ ꯇꯧꯔꯨꯅꯨ ꯑꯗꯨꯒꯤ ꯃꯄꯨꯗꯤ ꯊꯕꯛ ꯑꯆꯧꯕ ꯑꯃ ꯇꯧꯕ ꯅꯪ ꯊꯕꯛ ꯇꯣꯂꯣꯞ ꯆꯥꯎꯅ ꯇꯧꯔꯒ ꯆꯔꯆꯇ ꯄꯩꯁా ꯃꯌꯥꯝ ꯀꯠꯂꯒ ꯃꯤꯁꯅꯔꯤ 2-3 ꯌꯣꯛꯄ ꯑꯗꯨꯁꯨ ꯑꯆꯧꯕ ꯊꯧꯒꯜꯅꯤ ꯌꯥꯝꯅ ꯃꯌꯦꯛ ꯁꯦꯡꯁꯦ ꯈ꯭ꯔꯤꯁꯇꯤꯌꯟ ꯈꯨꯗꯤꯡꯃꯛ ꯄꯥꯁꯇꯔ ꯑꯣꯏꯒꯅꯤ ꯍꯥꯏꯕ ꯂꯩꯇꯦ ꯑꯣꯏꯗꯕ ꯌꯥꯗꯦ ꯍꯥꯏꯕꯁꯨ ꯂꯩꯇꯦ ꯈ꯭ꯔꯤꯁꯇꯤꯌꯟ ꯈꯨꯗꯤꯡꯃꯛ ꯃꯤꯁꯅꯔꯤ ꯑꯣꯏꯒꯅꯤ ꯑꯣꯔ ꯗꯤꯀꯟ ꯑꯣꯏꯒꯅꯤ ꯑꯣꯔ ꯑꯦꯜꯗꯔ ꯑꯣꯏꯒꯅꯤ ꯂꯩꯇꯦ ꯏꯁꯣꯔꯅ ꯀꯧꯕꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯁꯔꯀꯥꯔꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝꯁꯤꯡꯗ ꯄ꯭ꯔꯥꯏꯚꯦꯠ ꯁꯦꯛꯇꯔꯗ ꯑꯃꯁꯨꯡ ꯄꯕ꯭ꯂꯤꯛ ꯁꯦꯛꯇꯔꯗ ꯊꯕꯛ ꯇꯧꯕ ꯊꯥꯖꯕ ꯌꯥꯕ ꯈ꯭ꯔꯤꯁꯇꯤꯌꯟꯁꯤꯡ ꯂꯩ ꯑꯃꯁꯨꯡ ꯑꯣꯏꯊꯣꯛꯑꯦ ꯑꯗꯨꯗ ꯑꯔꯥꯟꯕ ꯀꯔꯤ ꯑꯃꯠꯇ ꯂꯩꯇꯦ ꯑꯗꯨꯕꯨ ꯃꯐꯝ ꯑꯁꯤꯗ ꯇꯧꯔꯤꯕ ꯀꯥꯡꯕꯨꯁꯤꯡꯁꯦ ꯑꯁꯤꯃꯗꯤ ꯌꯥꯝꯅ ꯃꯌꯦꯛ ꯁꯦꯡꯁꯦ ꯏꯁꯣꯔꯗ ꯄꯨꯟꯁꯤ ꯑꯄꯨꯝꯕ ꯄꯤꯁꯤꯜꯂꯕ ꯊꯥꯖꯕ ꯑꯃꯅ ꯁꯔꯀꯥꯔꯒꯤ ꯊꯕꯛ ꯑꯣꯏꯒꯦꯔꯥ ꯄ꯭ꯔꯥꯏꯚꯦꯠꯀꯤ ꯊꯕꯛ ꯑꯣꯏꯒꯦꯔꯥ ꯑꯃꯒ ꯇꯧꯔꯛꯄ ꯃꯇꯝꯗ ꯊꯥꯖꯕ ꯌꯥꯅ ꯆꯨꯝꯅ ꯃꯥꯅ ꯇꯧꯔꯤꯕ ꯑꯐꯕ ꯊꯕꯛ ꯑꯗꯨꯒꯤ ꯃꯄꯥꯟꯗ ꯈ꯭ꯔꯤꯁꯇꯗ ꯃꯇꯤꯛ ꯃꯉꯥꯜ ꯐꯪꯂꯕ ꯃꯑꯣꯡꯗ ꯂꯣꯏꯅꯃꯛ ꯇꯧꯔꯛꯀꯅꯤ ꯑꯗꯨꯒ ꯑꯗꯨꯒꯨꯝꯕ ꯃꯤꯗꯨꯅ ꯇꯧꯔꯛꯄ ꯊꯕꯛ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯗꯨ ꯁꯤꯡꯂꯨꯞꯄꯨ ꯅꯨꯡꯁꯤꯕꯒ ꯂꯣꯏꯅꯅ ꯁꯤꯡꯂꯨꯞꯀꯤ ꯃꯈꯥ ꯄꯣꯟꯕꯒ ꯂꯣꯏꯅꯅ ꯑꯗꯨꯒ ꯁꯤꯡꯂꯨꯞꯀꯤ ꯊꯧꯒꯜ ꯑꯐꯕ ꯋꯥꯄꯥꯎꯒꯤ ꯊꯧꯒꯜ ꯍꯦꯟꯅ ꯆꯥꯎꯈꯠꯅꯕꯒꯤ ꯃꯑꯣꯡꯗ ꯊꯧꯒꯜ ꯈꯨꯗꯤꯡꯃꯛꯁꯤꯡ ꯇꯧꯔꯛꯀꯅꯤ ꯊꯋꯥꯏꯒꯤ ꯑꯣꯏꯕ ꯃꯤ ꯊꯋꯥꯏꯒꯤ ꯋꯥꯈꯜ ꯈꯟꯕ ꯃꯤ ꯈ꯭ꯔꯤꯁꯇꯒꯤ ꯅꯨꯡꯁꯤꯕꯅ ꯉꯥꯎꯔꯕ ꯃꯤ ꯑꯗꯨꯒ ꯈ꯭ꯔꯤꯁꯇꯗ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯄꯒꯤ ꯑꯃꯁꯨꯡ ꯑꯄꯦꯟꯕꯒꯤ ꯄꯨꯟꯁꯤꯗ ꯍꯤꯡꯂꯤꯕ ꯃꯤ ꯑꯗꯨꯅ ꯃꯄꯥꯟꯗ ꯁꯤꯡꯂꯨꯞꯀꯤ ꯃꯄꯥꯟꯗ ꯊꯕꯛ ꯇꯧꯕ ꯑꯣꯏꯕ ꯇꯥꯔꯒꯁꯨ ꯑꯗꯨꯒꯨꯝꯕ ꯊꯥꯖꯕ ꯌꯥꯕ ꯊꯧꯒꯜ ꯇꯧꯒꯅꯤ ꯃꯔꯝꯗꯤ ꯑꯗꯨꯃꯛ ꯌꯥꯊꯪꯅꯤ ꯈ꯭ꯔꯤꯁꯇꯒꯤ ꯑꯗꯨꯕꯨ ꯊꯋꯥꯏꯒꯤ ꯅꯠꯇꯕ ꯃꯤꯁꯤꯡꯅ ꯊꯋꯥꯏꯒꯤ ꯅꯠꯇꯕꯗ ꯃꯔꯝ ꯈꯟꯗꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯍꯛꯆꯥꯡꯒꯤ ꯑꯣꯏꯕ ꯃꯤꯁꯤꯡꯅ ꯍꯛꯆꯥꯡꯒꯤ ꯃꯔꯝꯗ ꯈꯟꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯊꯋꯥꯏꯒꯤ ꯑꯣꯏꯕ ꯍꯤꯔꯝꯁꯤꯡꯗ ꯊꯥꯖꯕ ꯌꯥꯅ ꯇꯧꯔꯛꯄ ꯃꯇꯝꯗ ꯊꯥꯖꯕ ꯌꯥꯅ ꯇꯧꯔꯤꯕ ꯃꯤꯁꯤꯡꯗꯨꯕꯨ ꯊꯥꯒꯠꯄꯒꯤ ꯃꯍꯨꯠꯇ ꯏꯟꯈꯠꯄꯒꯤ ꯃꯍꯨꯠꯇ ꯑꯗꯨꯒꯤ ꯃꯔꯝꯅ ꯏꯁꯣꯔꯗ ꯃꯇꯤꯛ ꯃꯉꯥꯜ ꯄꯤꯕꯒꯤ ꯃꯍꯨꯠꯇ ꯌꯩꯊꯨꯕꯤꯕ ꯊꯤꯅ ꯉꯥꯡꯕ ꯆꯩꯕ or even ꯃꯤ ꯑꯗꯨꯕꯨ ꯅꯝꯁꯤꯜꯂꯒ ꯊꯝꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯋꯥꯍꯩꯒꯤ ꯃꯄꯥꯟ ꯑꯦꯛꯁꯟꯒꯤ ꯃꯄꯥꯟ ꯑꯣꯏꯊꯣꯛꯑꯦ ꯑꯗꯨꯒꯨꯝꯅ ꯊꯦꯡꯅꯔꯤꯕ ꯑꯩꯈꯣꯏꯒꯤ ꯃꯔꯛꯇ ꯑꯃꯠꯇ ꯌꯥꯎꯕ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯁꯤꯅꯕꯨ ꯊꯥꯖꯕ ꯌꯥꯕ ꯄꯨꯟꯁꯤ ꯍꯤꯡꯅꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯕ ꯃꯇꯝꯗ ꯏꯁꯣꯔ ꯈꯪꯗꯕ ꯏꯃꯥ ꯏꯄꯥꯅ ꯆꯩꯕ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡꯅ ꯊꯥꯗꯣꯔꯝꯕ ꯑꯣꯔꯁꯤ ꯊꯥꯖꯕꯁꯤꯡꯒꯤ ꯃꯔꯛꯇꯒꯤꯁꯨ ꯄꯨꯛꯅꯤꯡ ꯍꯟꯊꯟꯕ ꯃꯤꯁꯤꯡ ꯌꯥꯎꯕ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯚꯔꯁ 6ꯗ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯅꯨꯄꯤ ꯑꯁꯤꯒꯤꯗꯃꯛꯇ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯤꯅ ꯊꯧꯒꯠꯄꯤꯌꯨ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄꯤꯌꯨ ꯈ꯭ꯔꯤꯁꯇꯅ ꯇꯧꯕ ꯊꯕꯛꯇꯨ
ꯑꯗꯨꯒ ꯖꯤꯁꯨꯅ ꯍꯥꯏꯈꯤ ꯃꯍꯥꯛꯅ ꯄꯥꯝꯕꯗꯨ ꯇꯧꯖꯁꯅꯨ ꯅꯈꯣꯏꯅ ꯃꯍꯥꯛꯄꯨ ꯀꯔꯤꯒꯤ ꯌꯦꯠꯂꯤꯕꯅꯣ Jesus comes in between. Comment में हम पास हुए मैंने पीड़ा चेरम में गांगम में when Jesus comes in everybody stopped. Jisu Christ लागा नुपीदु defense और कुमार तम्दा नुपीदु की दमक लेप मतम्दा मागी मायक तो गांगे बसिंग अदुगा नुपीदु की मार्क द Christian चांग कुमार तम्दा accusation खुद मुश्किल दो Guna maglip. Look, Korea is a prisoner. Mahakna park matamda. Mahakna ingonda apabatabaktor. English this man having. She has done a beautiful thing. A beautiful thing. Ning teaser vanatan ba tawangama. Ning teaser va tabagama. Mahakna. Kaya Mahakna ning teaser Jisu Christ Mahomes the high say. Hamadi Mahakna Christ uliba Mahakna khurumba. Adukoi verse 3 the ukre. And then anisubadi Mahakna khaakchindaba thogal. Nupi duna Christ the toba khaakchindaba thogal. Remember verse 8 ki harokpaduda Nupi asidi Mahakna toba ngamba adu tauri. She has done what she had to do. Mahakna tawgadawa thaba khudimak sing magi pangal lebo khudimak sing kare tawi nupi sina Jisu Christ kraida legetaw na ma masa the kanantana haunaba leitana adugi mafam adu la kanantana hainaba tawnaba amat leitana alabasa gi adu thugairaga thawdu Christ gi mathakda haiba gi mapana Christ gi thawgol tawe Christ gi seba tawe khakchin ba amat leitana Akiba amata leitana misna karingang have amata khanba leitana maki mitpham maki mityeng amasung maki thamogi pothapam adu Christ amasung maki khongkhaba oibena maram oraga adu wotene nupi sing mami asida leise tada ichile now sing Christ gi mamang na tawba thaba khuding mak sing mangon da piba khurumba mangon da piba kathokpa khuding mak sing adu thamoy apumba amasung pangal apumba dagi akoi mangon da piba oiba targa adu Christ na mirai ba tawde Mark adum park pa matamda Syrophoenician gi nupi edu oigera or temple da hanubi paisa ya yamna kat ki nupi oigera adu asigi nupi se oigera Mark account dum yang patamda har nupi sing asine tawur se kaino Christ da thamoi apum galone thajaba Syrophoenician nupi da adu amdu na kari hanubi nupi du na kari magi leijaba khuding mak lone ma Christ da pithok adu asigi nupi se Adugumba khurumba, adugumba punemjaba, adugumba thoganjaba, Christana ningtise. Christ ki mafamda ningtise. Maram thada bichili now saying, thamoi tangkai tawba thogol nate. A half-hearted devotion is not devotion. A half-hearted commitment is not commitment. Thamoi tangkai tawba kudimo. Thamoi tangkai tawba thogol, thamoi tangkai tawba thagatpa, thamoi tangkai tawba khurumba, thamoi tangkai tawba khudingma. Christ gi mangda ningkiza amma toide. Ahum subade. Atai kanam to natana magi khurumba du Christ da katane. Verse 7. Now verse 7 is Jisu Christ na hide is kai no ayana age. Jisu Christ na Muhammad da hide is Larabasing the mating pangsu yaran have nate. Adu Jisu Christ na hide adu gi point to nate asida. Mandi can have over targeting asigi jagasum pamatum sudum ubu pangani. Nakoina pamba verse 7 gi anisubu landu nakoina pamba matam dan nakoina makoida haibidi larabasing the apabatabak tobi. See Jisu Christ na larabasing the makoi sebaton makoida chanbi udnaba adugi mapam thong adum changdum hangi. Asigi points se kaino haina haibo batargadi asida Christian haning liba points se mana maramdi larabasing di matam pun makana khoi ga loina duna lei haina haibo wasida mana hair se kaino priority. The point is priority. The point is first love. Larab marang kain lei moi mafam aduda thol torung matam tawbai yai adu harbe Christian sidi Nupi sini torbasi matau gado matam leitre maram di numit kharni gi matung da mahak phagani phugani cross hat kani magi missing da magda
aduna mangon da pining ba thogul adu aduga matam pum lagi to brate ma hingala ba matung da numit khar numit ni puni ma gi sabok sing lai mina kana sarga da ma chat khini aduna krista tabang pam da adum leiroi ma gi leibagi matam akak na ba nai aduna asigi matam asidadi hai ba krista si thogun jaba se achum ne amsung afa bane and that's the point priority and first love ta da bijil announcing nangam sung ai gi ahan manung si ba haina hai ba matam da lai gi to se krista amsung krista khaktang ni nangam sung ai gi punsi da khwai da gi iwang wang na tham godo ba ai khoi na punsi amoina lodo tham godo se krista khakta ne ai khoi gi punsi na te ai khoi gi ikai khuna ba na te ai khoi gi izzat na te ai khoi gi secure future na te mi sing gi thagat pa na te amat na te ai khoi na pam ne punsi adu amat na te ai khoi gi hakchang gi aning ba apam ba su na te ai khoi gi ning ka tam ba su na te ai khoi gi tonung tonung ma thab khudi mok sun amat na te those should not be our first love but Christ and Christ alone Krista khaktamag aikoi ahan manung sib ogedobane Krista khaktamag aikoi gi ihan han priority ogedobane Christ should be our first second third fourth fifth sixth seventh priority why because he's all we have Krista natna aikoi gi damak da kana lai bage thaja aikoi gi da thaja bisil na na ki damak Krista natba kana lai na ki punsi Is Jesus still your first love? Ngasi ni mita. Kristo Jesus. Nakakiahan mo nung siya. Howsing matam na ko na sige jaga sa papa matam da. Nupi aduna to ibdo chumme amasung Mahakna thawul to ibdo lairaban have je koi dum khange. Maramdi chan na bagi da makta me stable adu da pham thri bu khudim mak sing adu gi marak ta khwain da gi lairaba adu Krista kaktane. Ani suba Korinthia pan tum nipan padama pan da kre. Open up adu hangdok pi haklo na. Ani suba Korinthia pan tum Nipan Padamapan Maramdi na koi eikhoigi bungo Jisu Kristo ki thajala du khangi Nodi bungo na lai bagi mapala na koi ina khun bo oina mahang ina khul lam labasu na koi maram gi damba lai burakle Now who is a real poor person here Devada to phamin hari ba mi sing adu mak to khwadi lai se kana Mahagi sebok sing adu ubang amde. Adu na but chay. Judas ka rio na adu ubang amde. Marni magi mapham da di. Selye kuntra na hena Jisu Kristo tagi hena mamal yam. Sase ko jasi. Sige mamal kang de. Adu Kristo ki mamal kang de bana maram morakan da mapu ha na ba hona ba mi sing sulai. Tina chayna ba makoi su oi yon thona ba gidam su honi adu utha bijal na sing samaur sam asigi nupis de sori thawai thabak subi bagi mapala ma Jisu Kristo lar ba hana khangam gadra khamang modra khangde khangam da bagi chang yamna wangi but adu bu Jisu Kristo na mangonda tawri ba thabak khudimok sing asigi mapala hena ning ti jab achum sing mar ma gi sebok sing do hai bogun adu ihana asigi wakhal sida haibidang wakhal khalagal yengse Nangam sungai Krista gi mamal adu gi chang on na ba matam da aikhoi gi taibang pan bagi awaba taibang pan bagi or nungai ba pamba or aikhoi gi pap aikhoi na pungning hongde ba pap mi singi ikai khunra mi singi thagat pi ba mi sing na hanthana ngam khudimok sing do aphaba amasung pattaba amasung ikai ba amasung ikai khumna ba ani du na maram morakanda Krista gi mamal se on ba matam da ai gi punsi asina aikhoi gi nungai ba khudimok sing aikhoi gi pap sina Krista gi hen na mamal kare yamgum na khan gi to matang lai boy ba asigi wahai sida ngahak tang matam len kis sarga malem gi mapu nangam sungai bu sembi be shore
Lanthumgi mathau taba laitaba, matengi mathau taba laitaba, matamno konsindaba, aduga pangal amatana namthaba ngamdaba, aduga pangal amatagi mathau ju tadaba, lanthum damasung ina kunbada amata kana amatagi lamba laitaba, haiba Krista aduna. Isorgi tarakta laiba Krista asina, lairaba nangamasung ay pidat padat patudat na ba nangamasung ay gidamak. Aduga eikhoigi sudat na ba sit hado amatamda matik charagadowa eikhoigi nangamasung ay. Pap na maram oraga saitan amasung Pap ki bondi odun leba nang amasung ay aduna maram oraga isorgi mafam na singba ngamdaba lamantol ba nang amasung ay eikhoigi damakta sargi phambal thadoktuna isorgi tharakta gi mahang na kum tharaktuna isorgi obe matik mangal matam chupagi paisin gada wa amagum na khandana nang amasung ay gi damakta minai amagi sak ongda amasung mi sak ong lauduna ina kun ba Krista mahagaduna nang amasung ay na tawai ina kunana bagi damak mahak laira ba oiraki Thajabasa na nausing isorgi mamal laite. Aduga hai isor sina nangamasung ay gi maram gi damakta lair bagi mapamas low ki boy batagati asigi mamal kadai dano. Asigi mamal pi bangam kadawa nangamasung ay pun sita karile. Mahak yam lair ki. Siba pau mahak lair ki. Noro ay gini. Cross ay gini. Mabu pava dagi horaga siva pau ba chei lising ani mangla Krishna phangdup sai pham sing dagi haruga tin khuding mak ai sansang de pokhi bu ai gi mak masung nang gi mak de sun Nangam sungai bethawai da ina kuna nabu da magda asigi laira bagi punjus da Krishna hinki amar nai ba betar asigi nu pisina to se khwai di yai pe bathawgal maramdi thawagi thabak su gi ma pala kanam tana khang ju bu khang kanam nu ju bu ui ado kanam tana to ju bathawgal dum hakta nangam sungai di Ure, kangle, ngasi ki numita Christian moraga, Gospel Community Church ki member moraga. Nong masi numita sorgi wai ta nang vidam phams de phamni base. Christian nangam sung ki ai ki dam mogda kari to khra ha khan ha do khang ba pa apa wa pa do khang na thas do lak la nangam sung nang ina kang phom to Kaya mo Krishna mahagi thawa hong asi ningthi jaba amasung aphaba thaba khana kaurse mari subadadi nani magi thaba godi mapana aphaba wa pa du magi sebok sing na phaba bhap ta ding mamang ni Krishna lautoy because of that woman's act Christ proclaimed the gospel before the disciples even before their understanding mo khang ding mamang di verse 8 nupi sina Mahakna to wangam ba tu tori Aibu pumnamaktagi mag ai hakchang na tao taysan na Mahakna mangjun na lakon. What is this but the gospel? Maramdi makoy ka paminari ba Krista se Ishwar ki yaung macha papi singu papti kan minaba lakiba mangon na thajara ka do khudi muksing adugi pap adugalo na Golgotha da sige doriba awaba khang ga doriba musum humni subu numite hinga ka do aduga mangon na thajaba khuding maksing adubu mangon da pusunduna haibening thau leibak asida anoba isorgi tanglup asida anoba isorgi mi sing asigi marakta pusun bodo thona mgidama ani Krista chap chana kangi ma kari tawguni haina haiba adugu Mahakna haise adu makni Of course, he said, "Boxing bhap taram gani." Look at verse 9. Jisu Christ's commendation here. Jisu Christ thagat pade nupi se.
ꯑꯩꯅ ꯑꯩꯈꯣꯏꯗ ꯇꯁꯦꯡꯅ ꯍꯥꯏꯔꯤ ꯇꯥꯏꯕꯪꯄꯥꯜꯒꯤ ꯃꯐꯝ ꯈꯨꯗꯤꯡꯗ ꯑꯐꯕ ꯋꯥꯄꯥꯎ ꯁꯤ ꯁꯟꯗꯣꯛꯄ ꯃꯇꯝꯗ ꯃꯍꯥꯛꯅ ꯇꯧꯈꯤꯕ ꯊꯕꯛ ꯑꯁꯤꯁꯨ ꯃꯍꯥꯛꯄꯨ ꯅꯤꯡꯁꯤꯡꯕ ꯑꯣꯏꯅ ꯍꯥꯏꯗꯣꯛꯀꯅꯤ ꯉꯁꯤꯒꯤ ꯅꯨꯃꯤꯠꯇ ꯑꯩꯈꯣꯏꯅ ꯑꯁꯤꯒꯤ ꯅꯨꯄꯤꯒꯤ ꯃꯇꯥꯡꯗ ꯅꯩꯅꯔꯤꯕꯁꯦ ꯑꯁꯤꯒꯤ ꯄꯗ ꯑꯁꯤꯒꯤ fulfillment. That woman is now remembered by all generation. ꯑꯗꯨꯒ ꯍꯥꯏꯔꯤꯁꯤ ꯀꯩꯅꯣ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯀꯅꯥꯒꯨꯝꯕꯅ ꯄꯥꯄꯩ ꯄꯨꯛꯅꯤꯡ ꯍꯣꯡꯗꯨꯅ ꯑꯩꯍꯥꯛꯄꯨ ꯊꯥꯖꯕ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯑꯁꯤꯒꯤ ꯅꯨꯄꯤꯁꯤ ꯄꯨꯟꯁꯤ ꯃꯍꯤꯡ ꯑꯁꯤꯒꯨꯝꯅ ꯍꯤꯡꯉꯨ ꯑꯁꯤ ꯅꯈꯣꯏꯒꯤ ꯑꯦꯛꯖꯥꯝꯄꯜ ꯑꯣꯏꯌꯨ ꯀꯔꯝꯕ ꯑꯦꯛꯖꯥꯝꯄꯜ ꯀꯔꯝꯕ ꯃꯑꯣꯡꯗ ꯑꯐꯕ ꯄꯥꯟꯗꯝ ꯂꯩꯖꯕ ꯈꯨꯗꯤꯡꯃꯛ ꯀꯠꯊꯣꯛꯇꯨꯅ ꯊꯃꯣꯏ ꯈꯨꯗꯤꯡꯃꯛ ꯄꯤꯁꯤꯟꯗꯨꯅ ꯈꯥꯛꯆꯟꯕ ꯑꯃꯠꯇ ꯂꯩꯇꯅ ꯏꯁꯣꯔ ꯈ꯭ꯔꯤꯁꯇꯕꯨ ꯈꯨꯔꯨꯝꯖꯕ ꯑꯃꯁꯨꯡ ꯊꯧꯒꯟꯖꯕ ꯈꯨꯗꯤꯡꯃꯛꯁꯤꯡ ꯐꯪꯅꯤꯡꯕ ꯐꯪꯕ ꯑꯣꯏꯕ ꯇꯥꯔꯒꯁꯨ ꯆꯩꯕ ꯐꯨꯕ ꯏꯚꯟ ꯁꯤꯕ ꯐꯥꯎꯕ ꯐꯪꯕ ꯑꯣꯏꯕ ꯇꯥꯔꯒꯁꯨ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤꯒꯤ ꯃꯇꯧ ꯇꯝꯃꯨ ꯈ꯭ꯔꯤꯁꯇꯗ ꯌꯦꯡꯖꯗꯨꯅ ꯈ꯭ꯔꯤꯁꯇꯒꯤ ꯈꯣꯡꯈꯥꯗ ꯄꯨꯟꯁꯤ ꯂꯦꯟꯖꯗꯨꯅ ꯃꯍꯥꯛꯀꯤ ꯃꯇꯨꯡ ꯏꯟꯕ Now, ꯑꯁꯤ ꯅꯈꯣꯏꯅ ꯄꯥꯕ ꯃꯇꯝꯗ ꯎꯕ ꯉꯝꯕ꯭ꯔꯥ ꯑꯃꯁꯨꯡ ꯉꯝꯗꯕ꯭ꯔꯥ ꯍꯥꯏꯕꯗꯤ ꯈꯪꯗꯦ ꯑꯩꯍꯥꯛꯅ ꯍꯧꯕꯗ ꯍꯥꯏꯈ꯭ꯔꯕ ꯑꯗꯨꯒꯨꯝꯕ ꯑꯁꯤꯒꯤ ꯅꯨꯄꯤꯒꯤ ꯃꯃꯤꯡ ꯃꯥꯔꯛꯅ ꯍꯥꯞꯄꯝꯗꯦ And I think he has a point. ꯃꯔꯝꯗꯤ ꯅꯨꯄꯤ ꯑꯁꯤꯕꯨ ꯅꯤꯡꯁꯤꯡꯒꯗꯣꯏꯁꯦ ꯃꯔꯨꯑꯣꯏꯅ ꯃꯥꯒꯤ ꯃꯃꯤꯡꯅ ꯅꯠꯇꯦ ꯃꯥꯒꯤ ꯊꯕꯛ ꯑꯁꯤꯅꯅꯤ ꯃꯥꯔꯛꯅ ꯑꯃꯁꯨꯡ ꯈ꯭ꯔꯤꯁꯇꯅ ꯅꯤꯡꯁꯤꯡꯕ ꯄꯥꯝꯕꯁꯦ ꯅꯨꯄꯤ ꯑꯁꯤꯒꯤ ꯊꯕꯛ ꯅꯨꯄꯤ ꯑꯁꯤꯒꯤ ꯄꯨꯟꯁꯤ ꯅꯨꯄꯤ ꯑꯁꯤꯒꯤ ꯊꯧꯑꯣꯡ ꯅꯨꯄꯤ ꯑꯁꯤꯒꯤ ꯈꯨꯔꯨꯝꯕ ꯅꯨꯄꯤ ꯑꯁꯤꯒꯤ ꯀꯠꯊꯣꯛꯄ ꯅꯨꯄꯤ ꯑꯁꯤꯒꯤ ꯄꯨꯅꯦꯝꯖꯕ ꯀꯅꯥꯗ ꯈ꯭ꯔꯤꯁꯇꯗ ꯑꯁꯤ ꯈꯪꯕ ꯑꯗꯨ ꯄꯣꯏꯟꯠꯅꯦ ꯑꯁꯤꯒꯤ ꯖꯒꯥꯁꯤꯒꯤ ꯑꯗꯨꯒ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯚꯔꯁ 9ꯗ ꯍꯥꯏꯔꯤꯕꯁꯤꯁꯨ ꯅꯨꯄꯤ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯅꯤꯡꯁꯤꯡꯍꯧꯒꯗꯣꯏꯁꯦ ꯀꯔꯤꯅꯣ ꯃꯍꯥꯛꯅ ꯇꯧꯈꯤꯕ ꯊꯕꯛ ꯀꯩꯅꯣ ꯃꯥꯅ ꯇꯧꯈ꯭ꯔꯤꯗꯣ Verse 3 pouring our future and security to Christ. ꯊꯥꯖꯕꯁꯤ ꯉꯥꯎꯁꯤꯡ ꯉꯁꯤꯒꯤ ꯅꯨꯃꯤꯠꯇ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯑꯩꯈꯣꯏꯒꯤ ꯃꯔꯛꯇ ꯂꯥꯛꯄ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯅꯤꯡꯗ ꯊꯥꯖꯗꯕ ꯃꯤꯁꯤꯡ ꯑꯃꯁꯨꯡ ꯑꯩꯈꯣꯏꯒꯤ ꯏꯁꯣꯔ ꯃꯁꯛ ꯈꯪꯗꯕ ꯃꯔꯨꯞꯁꯤꯡ ꯏꯃꯥ ꯏꯄꯥꯁꯤꯡ ꯀꯩꯔꯣꯜ ꯂꯩꯀꯥꯏꯁꯤꯡ ꯂꯣꯏꯅꯃꯛ ꯑꯩꯈꯣꯏꯒꯤ ꯃꯅꯤꯡꯗ ꯂꯩꯔꯦ ꯍꯥꯏꯅ ꯈꯜꯂꯁꯤ ꯑꯩꯈꯣꯏꯒꯤ ꯅꯪ ꯑꯃꯁꯨꯡ ꯑꯩꯅ ꯍꯧꯖꯤꯛ ꯍꯤꯡꯂꯤꯕ ꯄꯨꯟꯁꯤꯁꯦ ꯑꯁꯤꯗ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯅꯨꯄꯤ ꯑꯁꯤꯗ ꯍꯥꯏꯔꯤꯕꯁꯤꯒꯨꯝꯅ ꯍꯥꯏꯒꯗ꯭ꯔꯥ Will Jesus commend our life of devotion today? ꯄꯥꯞ ꯂꯥꯟ ꯊꯦꯡꯅꯕ ꯏꯆꯤꯜ ꯏꯅꯥꯎ ꯅꯨꯡꯁꯤꯅꯕ ꯈ꯭ꯔꯤꯁꯇꯒꯤ ꯍꯛꯆꯥꯡ ꯑꯣꯏꯔꯕ ꯁꯤꯡꯂꯨꯕꯨ ꯊꯧꯒꯜ ꯇꯧꯕ ꯑꯐꯕ ꯋꯥꯄꯥꯎ ꯁꯟꯗꯣꯛꯄꯒꯤ ꯊꯧꯒꯜ ꯀ꯭ꯔꯣꯁ ꯄꯨꯕꯒꯤ ꯄꯨꯟꯁꯤ ꯊꯥꯖꯕ ꯌꯥꯕ ꯃꯄꯥ ꯊꯥꯖꯕ ꯌꯥꯕ ꯃꯃꯥ ꯊꯥꯖꯕ ꯌꯥꯕ ꯃꯄꯨꯔꯣꯏꯕ ꯊꯥꯖꯕ ꯌꯥꯕ ꯅꯨꯄꯤ ꯊꯥꯖꯕ ꯌꯥꯕ ꯃꯆꯥ ꯊꯥꯖꯕ ꯌꯥꯕ ꯅꯍꯥ ꯈ꯭ꯔꯤꯁꯇꯒꯤ ꯃꯈꯣꯡꯗ ꯂꯩꯗꯨꯅ ꯑꯣꯏꯅꯤꯡꯕ ꯑꯣꯏꯔꯕꯁꯨ ꯊꯣꯛꯅꯤꯡꯕ ꯊꯣꯛꯂꯕꯁꯨ ꯈ꯭ꯔꯤꯁꯇ ꯈꯛꯇꯪ ꯌꯦꯡꯒꯅꯤ ꯈ꯭ꯔꯤꯁꯇ ꯈꯛꯇꯪ ꯀꯣꯟꯒꯅꯤ ꯈ꯭ꯔꯤꯁꯇꯒꯤ ꯍꯥꯏꯕ ꯈꯛꯇꯪ ꯏꯟꯒꯅꯤ ꯑꯗꯨꯒ ꯈ꯭ꯔꯤꯁꯇꯅ ꯈꯪꯍꯟꯕꯤꯔꯕ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯁꯤꯗ ꯑꯅꯤꯔꯛ ꯁꯨꯅ ꯋꯥꯈꯜ ꯐꯥꯎꯕ ꯈꯟꯗꯅ ꯑꯩꯍꯥꯛ ꯈꯨꯗꯤꯡꯃꯛ ꯇꯧꯒꯅꯤ ꯅꯪ ꯑꯃꯁꯨꯡ ꯑꯩꯅ ꯍꯥꯏꯔꯤꯕ ꯖꯒꯥ ꯈꯨꯗꯤꯡꯃꯛꯁꯤꯡ ꯄꯥꯞ ꯂꯥꯟ ꯊꯦꯡꯅꯕꯗꯒꯤ ꯍꯧꯔꯒ ꯑꯩꯈꯣꯏꯕꯨ ꯍꯤꯡꯅꯅꯕꯒꯤꯗꯃꯛꯇ ꯑꯁꯦꯡꯕ ꯄꯨꯟꯁꯤ ꯍꯤꯡꯅꯅꯕꯒꯤꯗꯃꯛꯇ ꯀꯧꯕ ꯖꯒꯥ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯁꯤꯗ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯅꯨꯄꯤ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯍꯥꯏꯕ ꯋꯥꯍꯩ ꯚꯔꯁ 8ꯀꯤ ꯑꯍꯥꯟꯕ ꯋꯥꯍꯩ ꯅꯨꯄꯤ ꯑꯁꯤꯗꯤ ꯃꯍꯥꯛꯅ ꯇꯧꯕ ꯉꯝꯕ ꯑꯗꯨ ꯇꯧꯔꯦ Will Jesus say that for us? ꯅꯪ ꯑꯃꯁꯨꯡ ꯑꯩꯒꯤꯗꯃꯛꯇ Or let's turn the table ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯃꯃꯥꯡꯗ ꯅꯪ ꯑꯃꯁꯨꯡ ꯑꯩꯅ ꯂꯥꯟ ꯊꯦꯡꯅꯔꯤꯕ ꯄꯥꯞ ꯑꯃꯒꯤ ꯃꯇꯥꯡꯗ ꯄ꯭ꯔꯚꯨ ꯑꯁꯤꯒꯤ ꯄꯥꯞ ꯑꯁꯤꯕꯨ ꯃꯥꯏꯊꯤꯕ ꯄꯤꯅꯅꯕꯒꯤꯗꯃꯛꯇ ꯅꯍꯥꯛꯅ ꯄꯤꯅꯕꯤꯕ ꯄꯥꯡꯒꯜ ꯈꯨꯗꯤꯡꯃꯛ ꯊꯧꯖꯥꯜ ꯈꯨꯗꯤꯡꯃꯛ ꯃꯇꯦꯡ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯩꯉꯣꯟꯗ ꯅꯍꯥꯛꯅ ꯄꯤꯕ ꯉꯝꯕ ꯄꯥꯡꯒꯜ ꯈꯨꯗꯤꯡꯃꯛꯁꯤꯡꯗꯣ ꯂꯣꯏꯅꯃꯛ ꯁꯤꯖꯤꯟꯅꯔꯦ Can we say that? Can we say that? ꯑꯩꯅ ꯇꯧꯕ ꯉꯝꯕ ꯆꯥꯡ ꯃꯈꯩ ꯑꯗꯨꯗ ꯅꯍꯥꯛꯀꯤ ꯊꯧꯖꯥꯜꯒꯤ ꯃꯄꯥꯟ ꯑꯩꯍꯥꯛ ꯇꯧꯔꯦ Can we say that? ꯍꯤꯔꯝ ꯖꯒꯥ ꯈꯨꯗꯤꯡꯃꯛꯁꯤꯡꯗ ꯍꯥꯏꯔꯤꯕ ꯖꯒꯥ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯑꯁꯣꯟꯕꯁꯤꯡ ꯑꯩꯈꯣꯏ ꯁꯣꯏꯗꯅ ꯎꯔꯝꯒꯅꯤ ꯏꯚꯟ ꯑꯩ ꯏꯁꯥꯒꯤ ꯑꯁꯣꯟꯕꯁꯨ ꯃꯐꯝ ꯑꯁꯤꯗ ꯑꯩ ꯎꯕ ꯐꯪꯉꯤ ꯑꯗꯨꯕꯨ ꯊꯥꯖꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯈ꯭ꯔꯤꯁꯇꯕꯨ ꯄꯦꯜꯍꯟꯕ ꯄꯨꯟꯁꯤ ꯍꯤꯡꯕ ꯑꯗꯨꯒ ꯈꯥꯛꯆꯤꯟꯕ ꯂꯩꯇꯕ ꯈꯨꯔꯨꯝꯕꯒꯤ ꯄꯨꯟꯁꯤꯗꯨꯗ ꯍꯤꯡꯕ ꯑꯗꯨꯒ ꯈ꯭ꯔꯤꯁꯇꯒꯤꯗꯃꯛꯇ ꯇꯥꯏꯕꯪ ꯄꯥꯟꯕ ꯇꯨꯡꯑꯣꯏꯅꯗꯨꯅ ꯑꯩꯈꯣꯏ ꯏꯁꯥꯒꯤ ꯄꯨꯟꯁꯤꯒꯤ ꯅꯨꯡꯁꯤꯕ ꯈꯨꯗꯤꯡꯃꯛꯁꯤꯡꯗ ꯇꯨꯡꯑꯣꯏꯅꯗꯨꯅ ꯈ꯭ꯔꯤꯁꯇꯅ ꯑꯩꯈꯣꯏꯒꯤ ꯑꯍꯥꯟꯕ ꯅꯨꯡꯁꯤꯕ ꯑꯃꯁꯨꯡ ꯈ꯭ꯔꯤꯁꯇꯅ ꯑꯩꯈꯣꯏꯒꯤ ꯄꯨꯝꯅꯃꯛꯇ ꯑꯣꯏꯕꯒꯤ ꯄꯨꯟꯁꯤ ꯑꯗꯨꯗ ꯉꯁꯤꯒꯤ ꯅꯨꯃꯤꯠꯇ ꯅꯪ ꯑꯃꯁꯨꯡ ꯑꯩꯕꯨ ꯍꯤꯡꯅꯅꯕꯒꯤꯗꯃꯛꯇ ꯀꯧꯔꯤꯕ ꯃꯀꯧ ꯑꯁꯤꯗ ꯑꯩꯈꯣꯏ ꯋꯥꯕ ꯂꯩꯇꯅ ꯌꯦꯡꯁꯤ ꯃꯔꯝꯗꯤ ꯍꯥꯏꯔꯤꯕ ꯈ꯭ꯔꯤꯁꯇ ꯑꯁꯤ ꯁꯤꯈ꯭ꯔꯦ
hingatkhre sargada nang amsung agidamakta haijabiri aikhoina hairiba punsi nupi asina tawriba thabak khudimak singse karigumba magi panggalgi mapal oibne hana khoina khanbo oiba tar adu aran wakal oigani nupi asina tawriba asi kathokpagi punsi asigi marumda isorgi thawai achoba thabak lei adu hairiba thawai nang amsung aingonda lei Kristagi mapal Krista thajakraba khudingmakta asigi thawai lei thawai sung akhoi nungda lei adu hairiba thajabi aba Kristagi tung inba punsi adu pasarna phawo khangbidabe yai asi punsi hingwa tamda sinukui mi amatana phawo khangdabe yai isor khangdabe ima ipa singna phawo khangdabe marupsina khangdabe kerle kana khangdabe yai nang amasung ine Kristagi haibi ilaga hingba punsi ase bhap tadabagi tadaba ngakta mayam leibe adu thajabe chilana sing Jisu na ui Jisu na khange adugumba punsi apuma pisinduna awabasing khangduna ikaibasing nangduna Kristagi khongda leiduna mahaki aningba punsi adu hingnaba hotneba punsi khudimaksing Kristagi waido karino you have done a beautiful thing kanagi thagatpno nang amasung aina pamgudusu kanagi thagatpno nang pamgudusu karuma nahak na hingliba punsi mahing aduda nahak pu yengliba mising apangbani angaubani matam manghallini honadrini mi oinaba honadrini tongan mayam hairak poiba tarasu Kristna nagi punsi aduda hey hiding bison nang na torida phabane nang na torida chumane kanagi thagatpno pamse hojik adu oiba taragadi karamba thagatpno nang amasung aina lepkoduse Tebang pal apumbana payam sung thagat lagam ming sonaraga Kristna phatya haina haibaga Tebang pal apumbana angauba aphaiba henjinba ka henjinba adudagi di matam manghanba adudagi suningdaba adudagi di tongan ba ming mayam pisanba oiba taragasu thajabe ana punsi hingbagi maramna Kristna hey nang tawridabai karamba thagatpa adugidamakta nang amasung aina ngasigi numida hinggaduise hadusi ngawsing aphaba tawbada wagumse pangal pibire thoja pibire Kristna aikogidamakta haijabiri adu Kristna khangi Kristna thagatle aikoina mangonda piba khurumba khudingma aikoina sandakpa wapau khudingma amanga matawade Kristagi mafamda adu haiba punsi adu aikoina hinglaga nongma natraga nongmadi aikoina Krista unaba matamda mahakmaki makhutna aikoibu ikai khumnabigani haiba punsi asida nangam sungai chakhotse singu masela maga mateng pangnas aikogi sunukuna marin thada ichilina sing cross the isorna Kristagi pan nangam sungai ingonda pibi kraba nungsiba adu mamal naidaba nungsibani John 13 da kare asidagi hena chawu nungsiba amata leite magi marup na atop marup amagi da sibiba adu mona Kristna nangam sungai da magta tobi Kristna nangam sungai da magta Kristna sibi kibada nangam sungai da magta Kristna hingat pikibadu nangam sungai da magta Kristna ngasi pau hingbiri base nangam sungai da magta mahak amuna loba lakani asuk yam ningthijaba nungsiba asuk yam malyamba nungsiba sida kari gi changam nagani asi gon thongna be yaba aikhoigi punsida nangam sungai punsida kari mamal amata leite thadu sil housing Kristagi mamal hainingai leite Kristagi nungsiba hainingai leiteba mamal asigi tanglaba nungsiba amsung Krista masamak aikhoina phangjar aduni sei even nupi amana habdu kare love so amazing so divine demands my life my soul and my all asuk yam ningthijaba nungsiba asuk yamna phajaba nungsiba aigi punsi amsung aigi apumba natana kari pigani adune ko he seun sakal araiba pumba katuna kari oiruni prabuda punsi thawai haksang katpa khaktane prabugi thagul tawgani Kristagi mamal khangba Kristagi nungsiba masak khangba thajaba khudingmakna adugi punsi du hingani prarthana tawsi
iba Kristaga onthokna ba yaba akhoi punsi karim da leite Prabhu taibang panba pumbasida leikraba thawai panba jiba khudimakti haruk akhoi thawai amasung akhoi gi thawai pumbasi nakal nam thamlabasu graha khudingmak thawan michak khudingmak mingchat khudingmak lanthum khudingmak paisa khudingmak sanalupa khudingmak nakal amada thamboi batargasu aduga nakal amada Krista thamba matamda Krista gi mamal adu maglum badum hengani maramdi Krista kaktangi mapalna aigumba papi bu nahana nungsibibune Prabhu lomanadaba norokta manghanduna taibang panba asidasu aigi aningbada ibung onahana thadoktuna khudong thiba taibang panba asida miyoiba amana thengnaba yaba khudong thiba khudingmak sing adu aihaki punsi asidasu adum thokhallaga Nahak yaudana taibang pal thadokpana maram orakanda norokta lomanadana sibadasu matik chaba aigi punsini amasung eikhoigi punsini adu tawba matamda Prabhu nangonda mamal hantaba amat leiroi nahaki matik sonthaba kari amata leiroi adubu nahaki mahakta ngaiba nachanupa bu groza thangatkhiba nahakna khwaidagi nungsiba nahaki nachanupa bu sargagi singhasanadagi chingthakhiba amasung nahaki mahakta ngaiba nachanupa Jisu Krista asibu Mahakna semki mahaki khutse magna mamaida tin sichan hankhiba na aigi punsi eikhoigi punsi ase Nahakna kanbi Nahakna eikhoi banungsi eikhoi gumba banungsi Prabhu sigi mamal amata leite Prabhu punsi thawa ek changsi khakta Prabhu si nahaki thakol gidamak nahang loksin bibo oi batarkasu Prabhu katpa haibagi maming oi biaro maramda eikhoi hingliba punsi amasung thawa amasung hakchang Nahakna pibiban haki kudolni. Prabhu Krista gi mamalgi awang bamusung ningthijaba amasung ayamba sida aikhoibu hena khanghanbiwa. Prabhu hakbu hena khanghanbiwa. Maramdi Krista na utpiraba mahaki mamal yamba mamal. Amasung mahaki mamal naidraba nungsibadu aihaki ni amasung aikhoi hena khangjaba oi batargade harba nungsiba sina punsi thawai hakchang phawan haki mengi amol kathokpada pamuga amat leiroi mi sing ki roi nahaki maramgi dama basiba phawba ki roi aikhoi mateng pangbe yak mateng pangbe Jesu Kristi mi ni jegani Amen